ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯎꯕꯗ ꯄꯥꯕ ꯀꯩꯗꯧꯔꯤꯕ ꯄꯥꯕꯗꯤ ꯑꯍꯤꯡꯁꯤꯗ ꯏꯃꯥꯇꯣꯟꯒꯤ ꯌꯦꯀꯥꯗ ꯆꯠꯈ꯭ꯔꯕ ꯄꯥꯕꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ ꯄꯥꯕꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯆꯨꯂꯛꯇ ꯇꯤꯟꯗꯨꯅ ꯅꯆꯥ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯗꯥꯏ ꯀꯔꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯄꯥꯕ ꯃꯥꯏꯕꯗꯨ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯒꯤ ꯂꯝꯕꯤ ꯌꯥꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯟꯈꯩ ꯑꯣꯏꯔꯦ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯄꯥꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯅꯄꯥ ꯑꯩꯒꯤ ꯆꯥꯎꯔꯕ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯏꯔꯥꯜꯅꯤ ꯏꯄꯥꯒꯤ ꯏꯔꯥꯜꯁꯤꯗꯗꯤ ꯏꯆꯥꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯂꯝꯕꯤꯗꯤ ꯏꯄꯥ ꯇꯥꯛꯈꯤ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯂꯝꯕꯤꯗꯣ ꯌꯧꯅꯕ ꯏꯆꯥꯅ ꯆꯠꯈ꯭ꯔꯣ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯨꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯦ ꯄꯥꯕ ꯋꯥꯕ ꯌꯥꯕ ꯋꯥꯃꯤꯟꯅꯛꯂꯕ ꯅꯆꯥꯅꯤ ꯀꯥꯎꯔꯕꯣꯏꯔꯦ ꯅꯪꯗꯤ ꯅꯄꯥꯜ ꯐꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯅꯃꯤ ꯐꯥꯎ ꯑꯃꯝꯕ ꯃꯔꯛꯇ ꯂꯣꯠꯈꯤꯕ ꯃꯇꯝꯗ ꯅꯆꯥꯅ ꯄꯥꯕꯕꯨ ꯂꯝꯖꯤꯡꯈꯤꯕꯅꯤ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯁꯦꯠꯅ ꯃꯩꯆꯥꯛꯇꯣ ꯅꯃꯣꯝꯅ ꯊꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯄꯥꯕꯗ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯅꯈꯧꯄꯦꯅ ꯉꯥꯡꯗꯨꯅ ꯄꯥꯕꯅ ꯑꯩꯕꯨ ꯊꯥꯟꯕꯗꯤ ꯅꯆꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯛꯎꯏ ꯃꯄꯥꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯆꯥꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯣꯠꯅꯁꯤꯒꯦ ꯃꯥꯒ ꯁꯤꯡꯅꯔꯨꯔꯒꯗꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯒꯦ ꯈꯜꯂꯦ ꯑꯃꯔꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤꯡꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯎꯕ ꯉꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯅ ꯃꯥꯏꯕꯗꯨꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯝꯐꯥ ꯏꯄꯥꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯗꯦꯅꯦ ꯑꯣ ꯑꯗꯨꯒꯤꯔ ꯄꯥꯕꯅ ꯏꯃꯥꯇꯣꯟ ꯑꯃ ꯊꯤꯔꯤꯕ ꯇꯝꯐꯥ ꯃꯁꯤꯗꯤ ꯏꯄꯥꯅ ꯊꯤꯒꯦꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯄꯥꯕ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯍꯨꯔꯥꯟꯕꯅ ꯍꯨꯏ ꯍꯥꯏꯕ ꯈꯛ ꯍꯥꯏꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯈꯥꯡꯃꯨꯊꯛꯇ ꯋꯥꯈꯜ ꯇꯥꯗꯕ ꯑꯣꯏꯕꯅ ꯍꯩꯅꯧ ꯑꯃꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯦ ꯑꯗꯨꯕꯨ ꯄꯥꯕ ꯑꯁꯤꯃꯇꯪꯗꯤ ꯄꯥꯕꯁꯨ ꯈꯪꯖꯤꯜꯂꯨ ꯑꯀꯟꯕ ꯃꯥꯂꯪꯒꯤ ꯅꯨꯡꯁꯤꯠ ꯁꯥꯎꯝꯗ ꯀꯦꯜꯂꯤꯕ ꯍꯩꯅꯧ ꯃꯄꯥꯜꯁꯦ ꯎꯔꯕ꯭ꯔꯥ ꯑꯁꯤꯒ ꯄꯥꯡꯀꯛꯅꯤ ꯏꯃꯥꯇꯣꯟꯗꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯄꯥꯕꯅ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕ ꯏꯃꯥꯇꯣꯟꯕꯨ ꯑꯩꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯄꯥꯕꯅ ꯀꯥꯎꯗꯕ ꯐꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯄꯥꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯕꯀꯣ ꯏꯄꯥꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯋꯥꯅ ꯏꯄꯥꯅ ꯅꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯀꯔꯤꯒꯤ ꯏꯄꯥ ꯀꯅꯥꯒꯤ ꯏꯄꯥ ꯅꯪꯅ ꯏꯄꯥ ꯑꯣꯏꯔꯒ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯒꯗ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕ ꯏꯃꯥꯇꯣꯟꯕꯨ ꯏꯈꯨꯠꯃꯛꯅ ꯄꯦꯟꯅ ꯃꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯂꯧꯒꯅꯤ ꯃꯆꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯁꯤ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯀꯨꯏꯅ ꯑꯣꯝꯗꯨꯅ ꯊꯝꯂꯛꯄ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯦ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯊꯦꯝꯅꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯉꯥꯡꯅ ꯁꯛꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯗꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ ꯃꯥꯏꯕꯗꯨ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯦ ꯍꯩ ꯉꯈꯥꯅ ꯉꯥꯔꯦꯟ ꯍꯧꯅꯨꯅꯤ ꯅꯪꯕꯣ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯀꯔꯤ ꯑꯣꯏꯔꯗꯅ ꯏꯆꯥꯅꯤ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯅꯄꯥ ꯑꯩꯕꯨ ꯀꯔꯤꯝꯇ ꯑꯣꯏꯅ ꯎꯗꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯅꯪ ꯈꯪꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯃꯗꯤ ꯃꯤꯊꯤꯟ ꯆꯩꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯇꯧꯊꯣꯛꯂꯒ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ
ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯊꯧꯁꯥ ꯐꯁꯥꯗꯅ ꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥ ꯀꯟꯕ ꯍꯦꯜꯂꯛꯂꯕ ꯃꯁꯥ ꯃꯔꯦꯟ ꯐꯟꯗꯣꯛꯂꯛꯄꯗꯧꯅ ꯐꯟꯕ ꯍꯧꯔꯛꯂꯕ ꯃꯁꯣꯡ ꯀꯥꯡꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯎꯁꯤꯠꯇꯅ ꯃꯄꯥꯅ ꯂꯐꯨ ꯃꯈꯣꯡꯗ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕ ꯍꯥꯏꯅ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯅꯧꯅꯅ ꯎꯠ ꯑꯣꯟꯅꯕ ꯃꯩ ꯊꯥꯗꯣꯛꯂꯦ ꯊꯋꯥꯏꯁꯤꯅꯗꯤ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯑꯃꯇ ꯍꯥꯏꯗꯅ ꯃꯩꯗꯨꯅ ꯄꯣꯆꯥꯛꯁꯤꯡꯗꯣ ꯆꯥꯛꯄ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯗꯤ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯉꯁꯤꯗꯤ ꯈꯥꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯣ ꯅꯝꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯣ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯕꯗꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯣꯟꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯡꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞꯇꯨꯗ ꯃꯆꯤꯟꯗꯗꯤ ꯁꯣꯜꯂꯦ ꯈꯪꯅꯤꯕ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯕꯗꯨ ꯂꯥꯏꯊꯧ ꯇꯤꯡꯊꯧ ꯇꯧꯕꯗ ꯃꯁꯥꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗꯨꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯕꯗꯣ ꯁꯥꯈꯤꯗ꯭ꯔꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯁꯤꯡꯒꯥꯔꯦ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯁꯅꯥꯃꯇꯨꯝ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯃꯤꯡꯊꯣꯟꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯁꯅꯥꯃꯇꯨꯝ ꯐꯪꯕꯗꯒꯤ ꯃꯥꯏꯕꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪꯅꯤ ꯑꯉꯥꯡ ꯑꯗꯨ ꯊꯥ 9 ꯍꯥꯏꯔꯛꯂꯦ ꯑꯉꯥꯡꯁꯤꯅ ꯊꯥ 10 ꯆꯪꯉꯛꯄ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯉꯥꯡꯁꯦ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯄꯤꯛꯂꯤꯕ ꯃꯆꯥꯅ ꯇꯨꯝꯂꯤꯉꯩꯗ ꯁꯤꯡꯒꯥꯔꯩꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯇꯥꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯍꯤꯡꯅ ꯀꯞꯂꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯀꯞꯄ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞꯌꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯤꯡꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯤꯡꯒꯥꯔꯦ ꯐꯃꯨꯡꯗꯒꯤ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯂꯧꯈꯠꯂꯒ ꯃꯊꯥꯗ ꯀꯣꯜꯂꯦ ꯑꯗꯨꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ ꯃꯃꯥ ꯂꯩꯌꯦ ꯁꯦ ꯀꯞꯀꯅꯨꯁꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥꯗ ꯀꯅꯥꯅ ꯀꯞꯍꯜꯂꯤꯅꯣ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗꯥꯏꯕꯤꯅ ꯏꯆꯥꯗ ꯂꯥꯛꯅꯔꯤꯔꯣ ꯁꯦ ꯀꯞꯄ ꯇꯣꯛꯂꯣꯁꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯒꯥꯔꯩꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯊꯦꯝꯂꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯤꯡꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯦ ꯃꯆꯥꯅ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯞꯄ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯈꯠꯇꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯑꯦ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗꯅꯤ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯂꯒ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯗꯣꯝꯂꯣꯝꯗ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯅ ꯆꯔꯥꯡꯅꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯟꯅꯅ ꯑꯃꯨꯕ ꯑꯃ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯕ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯎꯄꯨ ꯑꯃꯟꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯉꯁꯤꯗꯤ ꯂꯣꯟꯁꯤꯟꯕꯁꯨ ꯀꯥꯎꯔꯦ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨ ꯊꯥꯕꯜ ꯃꯉꯥꯜꯅ ꯌꯩꯁꯤꯜꯂꯛꯄꯗ ꯃꯗꯨꯒꯤ ꯃꯃꯤꯗꯣ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯂꯥꯟꯁꯤꯜꯂꯛꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯃꯥꯜꯂꯦ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯊꯝꯕꯅ
ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯇꯞꯅ ꯇꯞꯅ ꯁꯤꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯡꯅꯥꯎꯗꯨꯒꯤ ꯅꯥꯀꯟꯗ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯠꯇꯨꯅ ꯍꯥꯏꯅ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯃ ꯅꯍꯥꯟꯒꯩ ꯃꯁꯥꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯦ ꯂꯩꯔꯛꯂꯕ ꯃꯥꯅ ꯎꯄꯨ ꯎꯃꯟꯕ ꯃꯄꯥꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯌꯥꯝꯅ ꯀꯤꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯀꯤꯕ ꯑꯃꯅ ꯃꯁꯥꯗ ꯇꯥꯟꯅ ꯂꯣꯟꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯛꯄ ꯃꯥꯟꯕꯗꯧꯅ ꯇꯧꯕ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯗꯤ ꯇꯠꯇꯅ ꯐꯥꯎꯔꯤ ꯅꯣꯕꯥꯞ ꯃꯈꯣꯡꯒꯤ ꯃꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯎꯄꯨ ꯎꯃꯟꯕ ꯃꯔꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯆꯥꯟꯅꯅ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯁꯤꯡꯒꯥꯔꯦ ꯋꯥꯈꯜꯅ ꯃꯁꯥꯗꯣ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯗ ꯊꯥꯟꯕ ꯂꯥꯇꯤꯟꯗꯣ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯃꯥ ꯇꯞꯅ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕꯒ ꯎꯄꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯁꯪꯇꯣꯛꯇꯨꯅ ꯁꯤꯡꯒꯥꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯝꯅ ꯍꯧꯗꯣꯡ ꯑꯃꯨꯕꯗꯨꯅ ꯑꯁꯨꯝꯅ ꯆꯣꯡꯊꯣꯛꯈꯤꯕꯗ ꯋꯥꯈꯜꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯨꯅ ꯑꯀꯤꯕ ꯃꯈꯩ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯦ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯎꯄꯨ ꯑꯃꯟꯕ ꯃꯔꯨꯝꯗꯨꯗ ꯂꯩꯕ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯔꯒ ꯍꯥꯟꯅ ꯄꯣꯠꯁꯤꯜꯂꯦ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯂꯥꯞꯇꯛꯅ ꯊꯝꯂꯝꯂꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯊꯣꯡꯅꯥꯎ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯨꯗ ꯂꯥꯝꯊꯣꯛꯂꯒ ꯂꯣꯟꯗꯨꯒꯤ ꯇꯧꯕꯒꯅꯤ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯊꯥꯗ ꯄꯝꯂꯒ ꯅꯥꯜꯂꯒ ꯁꯥꯟꯅꯕꯗꯧꯅ ꯂꯩꯕꯗꯨ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯐꯥꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯏꯊꯣꯡꯗꯣ ꯎꯟꯗꯧꯅ ꯄꯨꯡꯉꯧ ꯉꯧꯕꯗꯧꯅ ꯃꯁꯥꯗ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯂꯝꯗꯦ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗ ꯀꯨꯞꯄ ꯎꯟꯒꯨꯝ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯊꯥꯡꯗ ꯊꯣꯡꯅꯥꯎꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯩꯉꯥꯜꯗꯨꯗ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯄꯪꯂꯥꯞ ꯂꯥꯞꯅ ꯍꯧꯗꯕ ꯐꯛꯂꯥꯡꯗꯨꯒꯤ ꯑꯗꯨꯃꯛ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯃꯄꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯌꯨꯝꯁꯤꯗ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ ꯊꯋꯥꯏꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ ꯃꯥꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯅꯧꯅ ꯅꯥꯍꯜꯂꯛꯂꯦ ꯌꯨꯝꯁꯤꯗ ꯃꯊꯤ ꯐꯣꯡꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯅꯧꯅ ꯂꯦꯞꯂꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯈꯪꯗꯕꯤ ꯁꯤꯡꯒꯥꯔꯩꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯁꯛꯇꯝ ꯑꯗꯨ ꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯁꯤꯡꯒꯥꯔꯩ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯊꯣꯡꯅꯥꯎꯗꯣ ꯑꯐꯤꯡ ꯑꯄꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯟꯁꯤꯜꯂꯦ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯦ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯃꯤꯗꯧꯅ ꯁꯤꯡꯒꯥꯔꯩ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯅꯔꯥ ꯃꯁꯦꯡ ꯃꯔꯥꯡ ꯄꯪꯎꯗ ꯎꯔꯕ꯭ꯔꯥ ꯃꯥꯅꯤꯗ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯉꯥꯡ ꯂꯥꯡꯗꯣꯏꯅꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯗꯣꯏꯅꯣ ꯋꯥꯈꯜ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅ ꯑꯩꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯅꯤꯡꯇꯝꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯁꯥꯟꯅꯔꯤ ꯑꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣꯅꯦ ꯉꯁꯥꯏꯒꯤ ꯊꯦꯝꯕ ꯌꯥꯗꯕꯗꯣ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯞꯂꯝꯕꯗꯨꯕꯨ ꯐꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯅꯥꯍꯣꯡ ꯑꯃ ꯇꯧꯔꯒ ꯅꯝꯗ ꯍꯦꯛ ꯄꯨꯈꯠꯂꯨꯕꯗꯒꯤ ꯐꯔꯦꯅꯦ ꯃꯥꯅꯕꯨ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯣꯝꯂꯕꯅꯤ ꯀꯥꯟꯅꯗꯦ ꯐꯃꯨꯡꯁꯤꯗ ꯅꯧꯅ ꯁꯨꯝꯂꯔꯦ ꯑꯩ ꯆꯥꯛ ꯂꯣꯏꯅꯕ ꯇꯧꯍꯧꯕꯅ ꯐꯩ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒꯥꯔꯩ ꯅꯥꯍꯣꯡꯗꯒꯤ ꯃꯆꯥꯕꯨ ꯊꯥꯔꯒ ꯇꯨꯃꯤꯟ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯇꯨꯃꯤꯟ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥ ꯆꯥꯛꯁꯪꯂꯣꯝꯗ ꯇꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯊꯧꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯃꯤ ꯑꯅꯤꯈꯛꯀꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯆꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯐꯥꯎ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯍꯜꯂꯛꯂꯝꯗ꯭ꯔꯤ ꯉꯁꯥꯏ ꯃꯄꯨꯔꯣꯏꯕꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯇꯥꯕ꯭ꯔꯥ ꯃꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤꯅꯦ ꯆꯥꯛ ꯆꯥꯗꯈꯩ
ꯑꯩ ꯑꯃꯨꯛ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯗꯣ ꯇꯧꯔꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯄꯤꯛꯄ ꯅꯆꯥ ꯆꯦꯜꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯀꯅꯨꯀꯣ ꯑꯩꯒꯤ ꯅꯪꯒꯤ ꯈꯟꯗ꯭ꯔꯒꯁꯨꯅꯦ ꯄꯤꯛꯂꯤꯕ ꯅꯆꯥ ꯅꯨꯄꯥꯁꯤꯒꯤ ꯈꯜꯂꯨ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯅꯨ ꯑꯩꯒ ꯉꯥꯏꯔꯝꯃꯅꯨ ꯊꯦꯡꯕꯨ ꯊꯦꯡꯂꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯉꯟꯇꯥꯅ ꯆꯥꯊꯣꯛꯂꯝꯃꯨꯀꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯆꯥꯔꯦ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯗꯤ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯗꯦ ꯆꯦꯡꯃꯨꯛ ꯂꯥꯎꯗꯕ ꯃꯈꯩ ꯁꯣꯝꯗꯅ ꯃꯥꯏꯕꯗꯨꯗꯤ ꯈꯔ ꯂꯥꯞꯄ ꯁꯦꯡꯃꯥꯏꯖꯤꯡꯂꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯒꯤ ꯆꯠꯈꯤ ꯁꯤꯡꯒꯥꯔꯩꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯃꯗꯤ ꯉꯥꯡꯂꯤ ꯃꯤꯒꯤꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯆꯠꯂꯤ ꯃꯍꯥꯛꯁꯨ ꯆꯥꯛꯀ ꯆꯥꯁꯤꯜꯂꯨꯕꯒ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛ ꯋꯥꯟꯈꯥꯡꯅꯗꯨꯅ ꯏꯁꯤ ꯁꯤꯈꯩ ꯑꯉꯥꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯍꯣꯠꯅꯕꯗ ꯋꯥꯔꯗꯨꯅ ꯃꯁꯥꯗꯣ ꯂꯣꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯌꯥꯗꯦ ꯃꯔꯛ ꯃꯔꯛꯇ ꯃꯃꯤꯠꯁꯨ ꯑꯃꯨꯛꯃꯨꯛ ꯁꯤꯡꯏ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯂꯥꯛꯄꯨ ꯂꯥꯛꯑꯕꯗꯤ ꯁꯣꯏꯗꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯍꯥꯛ ꯃꯁꯥꯗ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯧꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯥꯡꯂꯧ ꯂꯩꯅꯗꯤ ꯁꯨꯝ ꯃꯇꯝꯒꯤ ꯆꯦꯜꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯂꯦ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯍꯨꯏꯅ ꯍꯧꯅꯗꯨꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯍꯨꯏ ꯈꯣꯡꯕ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯗ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯆꯪꯂꯝꯗꯦ ꯑꯗꯨꯃꯛ ꯃꯥꯗꯤ ꯅꯤꯟꯗ꯭ꯔꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯨꯝꯕ ꯍꯧꯔꯛꯄꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯃꯁꯥꯗꯣ ꯋꯥꯔꯕꯒꯤ ꯄꯣꯞ ꯇꯥꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯌꯨꯝꯁꯤꯗꯒꯤ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ ꯉꯁꯥꯏ ꯋꯥꯏ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯇꯥꯡ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯃꯊꯧ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯅꯤꯟ ꯈꯣꯡꯅ ꯍꯥꯏꯔꯤ ꯄꯥꯕ ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯅꯪꯅꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯂꯦ ꯃꯍꯩ ꯌꯥꯜꯂꯦ ꯈꯟ ꯑꯩꯕꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯈꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯅꯍꯥꯟꯒꯤ ꯃꯪꯂꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅꯤ ꯅꯪꯗꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯅꯁꯥꯗꯣ ꯆꯨꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯁꯤꯗ ꯅꯪꯗꯤ ꯄꯪꯊꯔꯤ ꯄꯥꯕ ꯅꯪꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯊꯋꯥꯏꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ ꯄꯥꯕꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ ꯄꯥꯕ ꯊꯋꯥꯏ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯍꯛꯆꯥꯡꯗꯤ ꯃꯩꯇꯥꯟꯅ ꯋꯥꯈꯩꯈ꯭ꯔꯕꯁꯨ ꯄꯥꯕ ꯅꯪꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯥꯞꯅ ꯇꯥꯟꯊꯣꯛꯂꯦ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯄꯥꯕ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯔꯤ ꯀꯣꯟꯊꯣꯡꯁꯤꯗ ꯄꯥꯕꯅ ꯑꯩꯒꯤ ꯃꯣꯡꯐꯝ ꯑꯣꯏꯈꯤꯕꯅ ꯄꯥꯕꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ ꯄꯥꯕꯒ ꯑꯩꯒꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯕ ꯌꯦꯡꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯋꯥꯏꯁꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯡꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒ ꯅꯤꯡꯉꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯟꯗꯥꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗꯨꯐꯥꯎ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯈꯣꯡꯐꯝ 2-3ꯗꯤ ꯃꯍꯥꯛ ꯍꯟꯗꯣꯔꯛꯑꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯀꯣꯏꯅ ꯆꯠꯂꯤ ꯆꯪꯕ ꯌꯥꯕ ꯂꯤꯠꯁꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯃꯍꯥꯛ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯆꯤꯟꯗ ꯂꯦꯡꯉꯛꯏ ꯑꯣ ꯄꯥꯕ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯦꯀꯣ ꯅꯪ ꯅꯁꯥꯃꯛ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯅꯪꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯄꯥꯕ ꯅꯪꯒꯤ ꯂꯧꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯤꯀꯣ ꯐꯔꯦ ꯄꯥꯕ ꯅꯪꯅ ꯂꯧ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯂꯧ ꯇꯧꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯃꯥꯏꯕꯗꯨꯒꯤ ꯁꯥꯁꯤꯟꯅꯕ ꯁꯛꯂꯣꯜ ꯑꯗꯨ ꯂꯥꯡꯈ꯭ꯔꯦ
ꯑꯗꯨꯒ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯦ, ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯣ? ꯑꯩ ꯍꯜꯂꯦꯅꯦ, ꯊꯣꯡ ꯁꯥꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯁꯤꯡꯒꯥꯔꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯀꯧꯕ ꯉꯥꯡꯕꯗꯣ ꯇꯥꯔꯝꯗꯦ꯫ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯟꯗꯛꯃꯨꯛꯇꯤ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯄꯥꯏꯆꯦꯠ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯡ ꯄꯣꯅꯥ ꯂꯣꯜꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯃꯝꯕꯗꯨꯗ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯝꯕꯗꯣ ꯎꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯃꯄꯥ? ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯇꯧꯍꯩꯗꯤꯌꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯂꯒ ꯊꯣꯡꯁꯤ ꯊꯤꯜꯂꯒ ꯑꯩꯕꯨ ꯇꯥꯅꯕ ꯀꯧꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯦꯡꯕꯁꯤꯗꯅꯦ ꯑꯃꯨꯛ ꯊꯣꯡꯗꯨ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯕ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯑꯗꯨꯃꯛ ꯌꯥꯔꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ? ꯑꯃꯨꯛꯀꯤ ꯈꯨꯊꯤꯟꯗ ꯑꯗꯨꯝ ꯇꯥꯔꯗꯧꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈꯤꯗ꯭ꯔꯦ꯫ ꯁꯦ ꯌꯥꯔꯦꯁꯦ, ꯂꯥꯛꯑꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯂꯥꯎ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯉꯁꯥꯏꯅ ꯏꯪꯗꯨꯅ ꯂꯣꯏꯔꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏ ꯃꯄꯥꯒꯤ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯅꯝꯕꯨꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯪ ꯃꯄꯥꯜꯗ ꯌꯥꯏꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯒ ꯆꯝꯐꯨꯠꯀ ꯂꯩꯔꯤ, ꯁꯥꯍꯜꯂꯒꯕꯨꯗꯤ ꯆꯥꯕ ꯌꯥꯅꯤ, ꯆꯥꯛꯅ ꯏꯪꯖꯔꯁꯨ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯁꯤꯒꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯃꯥꯅꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯣ, ꯐꯤꯔꯣꯜ ꯍꯣꯡꯉꯣ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯋꯥꯏꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯕꯨ ꯀꯃꯥꯏ ꯇꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯃꯥꯇꯣꯟꯁꯦ ꯃꯄꯥꯜꯗ ꯀꯧꯊꯣꯛꯂꯒ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯃꯥ ꯃꯆꯥꯕꯨ ꯄꯦꯟꯅ ꯍꯥꯠꯀꯦꯗꯤ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯥꯠꯄꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯃꯥꯇꯣꯟꯁꯤꯗꯗꯤ ꯍꯥꯠꯂꯒꯦ, ꯀꯣꯟꯅ ꯇꯟꯖꯥ ꯑꯃꯕꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦ꯫ ꯁꯤꯡꯒꯥꯔꯩꯅ, ꯀꯩꯗꯧꯔꯒꯦ ꯃꯄꯥ? ꯑꯃꯨꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯁꯤꯅ? ꯃꯇꯝꯁꯦ ꯊꯦꯡꯉꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯁꯤꯡꯒꯥꯔꯩ, ꯑꯩꯗꯣ ꯑꯃꯥꯡꯕ ꯅꯦꯠꯂꯨꯔꯦꯅꯦ, ꯑꯃꯝꯕꯗ ꯁꯨꯝ ꯈꯣꯡꯅ ꯂꯝꯁꯥꯡ ꯂꯥꯛꯄꯅ, ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯔꯨꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯁꯤꯗ ꯏꯔꯨꯖꯗꯣꯏꯕ? ꯍꯣꯏꯅꯦ ꯃꯃꯥ, ꯄꯨꯈ꯭ꯔꯤꯗ ꯆꯨꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯨꯞꯄꯗꯤ ꯌꯥꯔꯦꯗ ꯑꯗꯨꯕꯨꯗꯤ꯫ ꯍꯣꯏꯗ, ꯑꯃꯥꯡꯕ ꯅꯦꯠꯂꯨꯕꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯂꯦꯞꯄꯤꯔꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯐꯗꯤ ꯑꯃꯗꯤ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯆरुꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯀꯨꯏꯔꯛꯂꯅꯨꯀꯣ꯫ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯗꯤ ꯐꯗꯤ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯔꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯈꯔ ꯈꯖꯤꯛ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯁꯦ, ꯑꯗꯨꯒ ꯏꯔꯨꯞꯄꯤꯔꯣ꯫ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯁꯤꯡꯒꯥꯔꯩ ꯆꯦꯟꯅ ꯂꯣꯜꯂꯝꯂꯒ ꯑꯋꯥꯡ ꯊꯥꯡꯕꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯈꯨꯠꯇ ꯂꯥꯇꯦꯟꯒꯤ ꯃꯩꯉꯥꯜꯗꯨ ꯄꯥꯏ꯫ ꯊꯥꯎꯁꯨ ꯂꯣꯏꯔꯛꯄꯒꯤ ꯂꯥꯇꯦꯟꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯟꯕ ꯂꯥꯇꯦꯟ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯝꯗꯦ꯫ ꯂꯥꯇꯦꯟꯗꯨꯒ ꯂꯣꯏꯅꯅ ꯁꯤꯡꯒꯥꯔꯩ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯂꯐꯨ ꯃꯈꯣꯡꯁꯤꯡꯗꯨ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯗꯨꯗ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯤ꯫ ꯋꯥꯔꯤꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫